Housing lady present situation is shaped down na honorakpada history na pirakpa history role yaw de haibadi yar history hai past na present si shaped down banina lady ba phibam si lakpa matamda mamang da legi ba even akoi ningthau palingai matamgi colonial rule gi madugi impact pa bang si akoi de lei da madugi asum badu yawi haiba BJP na hairi si dasu adai de muk BJP gi da aina aran ba blame game oina sali ba constructive oiba dialogue oina tawda basna pare piramba history da piramba sidi past na piramba posi akoi inherit tawre madu akoi nanthok pa yada da tawre adu lairiba situation sida akoi lairiba posi kumai tawda na masi aphaba pot amada pura aga masigi solution ama pura kadigi haibaduna present sarkar pariba party sigi responsibility ni aduna responsibility do lawbugi mahuta lairiba posak sigi situation sigi solution ama purna bohona bagi mahuta madugi road map ama semaga prajana pamise karino haibagi pot ama thambagi mahuta jumna masidi mamang da palamba sarkana khoi da piram bani hairagadi solution si purakna bagi responsibility do lawdi haibagi asi so irresponsibility obagi pot ama ne